Cocomi na Sinduna January gi Tang 13 da PANGTHOKKADOURIBA rally Sougatkani Haina All MANIPUR Muslim Organization Coordinating Committee Ammococ ki Maikeidagi Phongdorakli Ammococ ki Information and Publicity Secretary Khulakpa Mukram na Khodyek piduna thadorokpa cherol amada haukiba jay ani makai khara henba asi Manipur da kangluk masal gi marakta mai saktuna imunai mutana duna leirakpa asida India lengak na masagi territory amagi manungda thokpa problem ama oibigi tawfam thokpa thabak adu ngasi fawba tawba udri wathok asi loishinaba honaba amadi rule of law chap chana Manipur gi chingtam animakta chana hannaba honabagi mahutta India lengak na nakal Naiba policy chathaduna wathok asi hena sangthananaba amadi Manipur thugainaba thawong hena mayek senglakli asigumba fibam asida tangai fadana Manipur kannaba mass people gi level da iho sagatpagi tangai fadaba matam adu yorakle kangluk masal gi marakta nungsinaba thazanaba hanjin hannaba miyam gi level da pangthokadoriba rally asi matang chaba tangai fadaba khongthang amani haina lobaga loinena Ammococ na pangthokadoriba rally asi soganaba firef lore haina sumiyamna Miyamna su Sougat pinaba apel tawrakli